ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡꯅꯤ꯫ ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯊꯝꯖꯔꯤ ꯂꯥꯏꯚ ꯐꯣꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕꯒꯤ ꯊꯧꯔꯝ꯫ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯑꯃꯨꯛꯀ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ꯫ ꯍꯜꯂꯣ 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 ꯇꯥꯖꯔꯦ, ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯁꯂꯨꯡꯕꯝꯗꯒꯤ ꯃꯥꯏꯕꯝ ꯒꯣꯕꯤꯟꯗꯅꯤ ꯃꯦꯗꯥꯝ꯫ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ꯫ ꯉꯁꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯗꯣꯔꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ? ꯊꯣꯏꯕꯤ ꯐꯤꯂꯝꯒꯤ ꯁꯔꯥꯒ ꯑꯥꯔ ꯀꯦ ꯅꯟꯗꯦꯁꯣꯔꯤꯒ ꯁꯛꯄ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯇꯧꯕꯗꯨꯝ ꯇꯥꯖꯒꯦ꯫ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯏꯁꯥꯕꯣ? ꯁꯨꯝ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯥꯖꯔꯝꯕꯅꯤ ꯃꯦꯗꯥꯝ꯫ ꯗꯥꯏꯃꯟ ꯇꯥꯕꯤ ꯍꯥꯏꯕꯤꯕ ꯑꯗꯣ ꯊꯧꯔꯝꯁꯤꯡꯁꯦ ꯑꯅꯝꯕꯅ ꯂꯣꯏꯅ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ? ꯑꯗꯨꯝꯕꯅꯤ ꯃꯦꯗꯥꯝ꯫ ꯑꯗꯣ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗꯕ꯭ꯔꯥ? ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯅꯨꯡ ꯈꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯕꯤ ꯁꯣꯅꯥꯂꯤꯅꯤ, ꯆꯟꯅꯨꯄꯤ ꯒꯪꯒꯥꯔꯥꯅꯤ, ꯔꯥꯙꯥꯔꯥꯅꯤ, ꯏꯆꯥꯅꯨꯄꯥ ꯆꯤꯟꯊꯣꯏꯕ ꯁꯤꯉꯩ ꯇꯥꯖꯔꯒꯦ ꯃꯦꯗꯥꯝ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯃꯨꯗꯅ꯫ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯕꯤꯔꯣ꯫ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ, ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ, ꯅꯪꯒꯤ ꯑꯁꯥꯗ ꯂꯦꯞꯂꯕ ꯋꯥꯈꯜꯅꯤ ꯀꯅꯥꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯨꯗꯦ꯫ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ꯫ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯅ ꯈꯨꯗꯣꯜꯕꯤꯔꯝꯕ꯫ ꯑꯗꯨꯗꯤ ꯁꯩꯁꯛꯄꯤ ꯑꯃꯗꯤ ꯁꯩꯁꯛꯄꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯐꯤꯂꯝꯁꯤꯗꯒꯤ ꯁꯗꯥꯅꯟꯗ ꯑꯃꯗꯤ ꯑꯥꯔ ꯀꯦ ꯅꯟꯗꯦꯁꯣꯔꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯊꯦꯡꯅꯔꯨꯏ ꯅꯪꯒ꯫ ꯏꯁꯩꯁꯤꯕꯨ ꯏꯕꯤꯔꯤꯕ ꯕꯣꯔꯖꯦꯟꯗ ꯋꯥꯍꯦꯡꯆꯥ ꯑꯃꯗꯤ ꯏꯁꯩꯁꯤꯕꯨ ꯃ꯭ꯌꯨꯖꯤꯛ ꯄꯤꯕꯤꯔꯤꯕ ꯒꯣꯄꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ, ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ, ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯅꯪꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯍꯣꯡꯈꯤꯒꯅꯨ, ꯂꯩꯖꯕ ꯈꯨꯗꯤꯡ ꯁꯤꯟꯅꯖꯔꯒꯦ꯫ ꯅꯪꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯍꯣꯡꯈꯤꯒꯅꯨ, ꯂꯩꯖꯕ ꯈꯨꯗꯤꯡ ꯁꯤꯟꯅꯖꯔꯒꯦ꯫ ꯑꯣꯏꯕꯤꯔꯨꯅꯦ ꯅꯪꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯣꯏꯕꯤꯔꯨꯅꯦ ꯅꯪꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯅꯪꯒꯤꯅꯤꯅꯦ ꯑꯩꯒꯤꯗꯤ ꯅꯪꯇꯒꯤꯅꯤ꯫ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ, ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ, ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯃꯔꯧ
ꯂꯩꯕꯤ ꯃꯤꯠꯌꯦꯡꯗꯨꯅ ꯈꯣꯏꯔꯥꯡꯍꯜꯂꯦ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯃꯔꯧ ꯂꯩꯕꯤ ꯃꯤꯠꯌꯦꯡꯗꯨꯅ ꯈꯣꯏꯔꯥꯡꯍꯜꯂꯦ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡ तुमले चारे मंगलांदा कंगावना नेले तुमले चारे मंगलांदा कंगावना नेले अंगाव बे हाइबदो ओइरेने ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ नंगी आशादा लेपलबा वाखलनी नंगी आशादा लेपलबा वाखलनी कनादा सुमित यिंकारन चल्लूदे ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯟꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯂꯥꯏ ꯍꯔꯥꯎꯐꯝ ꯃꯅꯨꯡꯗꯒꯤ ꯊꯤꯡꯉꯒꯟ ꯁꯥꯟꯇꯤ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯗꯧꯔꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯇꯧꯗꯣ ꯑꯗꯨꯏ ꯇꯥꯖꯩ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯑꯗꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯅꯣ ꯔꯦꯗꯤꯑꯣ ꯇꯥꯖꯔꯝꯕꯅꯤ ꯏꯁꯩꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒ ꯈꯟꯕꯤꯔꯛꯏꯅꯣ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝ ꯃꯅꯤꯄꯨꯔꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯁꯨꯝ ꯁꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯇꯥꯖꯅꯤꯡꯕ ꯑꯗꯣ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗꯧꯕ꯭ꯔꯥ ꯍꯥꯞꯄꯤꯌꯨ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯎꯝꯍꯨꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯀꯥꯁ ꯆꯤꯡꯂꯦꯝꯕ ꯑꯩꯈꯣꯏ ꯏꯆꯦꯃꯩꯄꯥ ꯑꯗꯒꯤ ꯏꯁꯇꯦꯂꯤꯟ ꯃꯍꯦꯁ ꯗꯅꯦꯁꯣꯔꯤ ꯄꯣꯂꯩꯉꯥꯟꯕ ꯂꯣꯏꯖꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯃꯒ ꯇꯥꯍꯜꯂꯝꯁꯤꯗꯔꯥ ꯃꯊꯪꯗ ꯑꯣꯏ ꯉꯝꯖꯔꯒꯅꯤꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯁꯩꯁꯛꯄ ꯑꯃꯗꯤ ꯁꯩꯁꯛꯄꯤꯗꯒꯤ ꯄꯨꯂꯞ ꯇꯥꯃꯤꯟꯅꯁꯤ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝꯒꯤ ꯃꯌꯦꯛꯇ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯇꯥꯃꯤꯟꯅꯁꯤ
ꯌꯨꯝꯅꯗꯤ ꯃꯥꯕꯨꯔꯣꯏ ꯄꯥꯈꯠꯆꯩꯗꯣ ꯄꯥꯊꯧ ꯑꯣꯏꯕ ꯇꯝꯕ ꯈꯩꯗꯤ ꯈꯥꯔꯤ ꯂꯧꯕ ꯄꯥꯡꯈ꯭ꯔꯦꯗꯣ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏꯅꯗꯤ ꯅꯪꯒꯤ ꯏꯈꯧ ꯂꯥꯡꯂꯦꯗꯣ ꯅꯣꯡꯗꯣ ꯂꯥꯏꯖ ꯍꯩꯊꯔꯒ ꯃꯥꯂꯦꯝ ꯏꯄꯥꯛ ꯏꯍꯧꯅꯤꯗꯣ ꯏꯊꯪ ꯂꯩꯂꯥꯛꯂꯦ ꯈꯜꯂꯨꯕꯗ ꯅꯨꯔꯥꯃꯤꯠ ꯂꯨꯞꯄꯤꯍꯧꯅꯤꯗꯣ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯅꯤꯡꯉꯣꯜ ꯁꯥꯏꯅꯣꯟ ꯍꯥꯏꯒꯠꯅꯕ ꯁꯅꯥꯐꯧꯕꯨ ꯍꯨꯜꯂꯤꯌꯦ ꯅꯣꯡꯂꯩ ꯁꯥꯐꯨ ꯉꯥꯛꯊꯣꯛꯅꯕ ꯎꯌꯨꯝ ꯇꯔꯦ ꯌꯨꯝꯂꯤꯌꯦ ꯁꯥꯅꯧ ꯅꯪꯒ ꯂꯥꯏꯕꯛꯇꯤ ꯅꯣꯡꯃꯄꯨ ꯃꯥꯅ ꯇꯝꯂꯝꯕꯅꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯏꯔꯥꯡ ꯌꯥꯏꯗ ꯄꯨꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯅꯤ ꯍꯣꯡꯂꯣꯏ ꯊꯥꯡꯂꯣꯏ ꯈꯣꯡꯊꯥꯡ ꯅꯪ ꯌꯥꯎꯗꯕ ꯀꯤꯗꯦ ꯅꯥꯆꯨꯡꯗꯦ ꯅꯪꯅ ꯂꯦꯞꯄꯤꯔꯕꯗ ꯍꯣꯡꯂꯣꯏ ꯊꯥꯡꯂꯣꯏ ꯈꯣꯡꯊꯥꯡ ꯅꯪ ꯌꯥꯎꯗꯕ 기대 나중에 넌 날 빌어봐다 먼저는 갈라이 박디 노마푸만 땀남바니 누라 남기 농시진 루닝바 나 거랑바니 잉하게 레이지 북파타 ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ Hello, ꯇꯥꯖꯒꯦ. ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯃꯦꯝ ꯑꯩ ꯏꯉꯣꯜꯗꯒꯤ ꯃꯣꯏꯔꯥꯡꯃꯌꯨꯝ ꯕꯣꯏꯆꯥꯅꯤ. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯃꯦꯝ ꯆꯥꯛꯈꯨꯝ ꯂꯥꯟꯒꯤ ꯐꯖꯕꯤ ꯂꯦꯠꯄꯦꯠ ꯃꯤꯂꯦꯟꯒꯤꯗꯨꯗꯒꯤ ꯇꯥꯖꯒꯦ. ꯏꯁꯩ ꯐꯖꯈ꯭ꯔꯕ ꯏꯁꯩ ꯈꯟꯕꯤꯔꯛꯄ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯗꯨꯗꯤ ꯃꯦꯝ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯨꯝ ꯇꯥꯖꯔꯝꯃꯤꯅꯦ. ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯅꯗꯤ ꯇꯥꯕꯤꯕꯒꯦ ꯁꯣꯝꯁꯦ ꯃꯦꯝ ꯑꯩꯅ ꯇꯧꯖꯔꯛꯏꯁꯤꯅ ꯍꯦꯟꯅ ꯏꯁꯥꯡ ꯄꯥꯝ ꯇꯥꯖꯔꯦ. ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯣ ꯍꯥꯞꯄꯤꯔꯝꯃꯣ ꯑꯧ ꯇꯥꯕꯤꯅꯤꯡꯕ ꯑꯃ ꯍꯥꯞꯆꯒꯦ. ꯎꯝ ꯈꯣꯡꯒꯪꯗꯒꯤ ꯄꯦꯅꯤ ꯑꯗꯨꯒ ꯐꯥꯒꯦꯝꯄꯜꯂꯤꯗꯒꯤ ꯖꯨꯅꯦꯠ ꯑꯁꯤꯟ ꯅꯨꯄꯥ ꯑꯦꯁꯅꯦꯠ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯃꯤꯂꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯒꯤꯅ ꯏꯆꯥ ꯑꯝꯇꯪ ꯍꯥꯞꯆꯒꯦ. ꯑꯗꯣ ꯏꯁꯩꯁꯦ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯂꯩꯒꯗ꯭ꯔꯣ ꯍꯩꯇꯦ ꯑꯗꯨꯒ ꯍꯥꯟꯅ ꯐꯪꯖꯕꯅꯤꯅ ꯑꯩ ꯍꯥꯞꯄꯤꯕ ꯉꯝꯖꯒꯦ. ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯁꯩꯁꯛꯄꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯕꯤꯗ꯭ꯌꯥꯃꯅꯤ ꯑꯃꯗꯤ ꯑꯥꯔꯕꯤꯟ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝꯒꯤ ꯃꯌꯦꯛꯇ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ फजवी लगतगी इन्न लेमजवी नंतना थवाइनी आईगी पुंसीगी हो फजवी लगतगी इन्न लेमजवी नंतना थवाइनी आईगी पुंसीगी निंथीवी लगतगी लेमना चंखोंदी नंगुनी पुकनिंग खोइदा जारिबा
चांगेंदा चोखथाबा लैरोय वाखलसे नंगी खनबदा हंथाबा लैरोय नुसिबा नंगी चांगेंदा हेलो 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 मैडम गुड आफ्टरनून हेलो आफ्टरनून तराम नोक्सरी थरोम सिदा कॉल तौदुना सरुगा बिरक्पा इसागी मिंग लेफम हाना हाइबियो मैडम एयरपोर्ट बिस्वनाथदगी खमदोन समला लतुमने थरोम सिदा कॉल तौबिरक्पा ngasi करम बैसै खनबिगनी मैडम बी कुंजा बिहारी शर्मा के हेरोवना उनबा फंगद्रबसु नपाउदी ताहलु हाइबदु अमुक ताजेगे यामना फजबा बी कुंजा बिहारी की मतम इसै उनबा फंगद्रबसु ना सेहौबै इसै याम फजबा इसै नि करी वखल दगा दि खनबिरै नो इसै सिबो आई वदा वा फंगिदरम लेगिरे अदुना अवले उनबा फंगिदबम लेरे अदुना इसै से तारगा अवावा फुंगतोके ना तौबिरकपनेबा थागतचरी अदो इसै ताबिनिंग वा हापिगद्रो ताबिनिंग गानी हम धाचेगे दा आई लेकाइगे याम्बा एलिबम जसिंग आई नाउ एसआईसी बिनन शर्मा ओलो अनिम दंग हाजरबदा वरांग कपुसादे लोकरोम दिनेंद्रो नबोन थेलिंग जिनिंग दगी हावगे बसुबा अचाम बिये मखाल कायदे मछतावम नाउबा यारे गुदी खोगेन खुराई निथबुंग लिकाइदगी मजेन श्यामचा लेनादा डायमंड डेली को ताबिरे पुनमका तामिना जरगे मेदा थागचरी अदुदी इसै सोइदना खुदोल तमजरके खनबिरकलिबे इसै बी गुंजे बियारीना सकपा उनबा असुमना सेहौबै इसै थाजरके इसै सकपदगे मुक्तामिनसी इसै सी खाइदेम गिट की मेकता सकलिबा बी गुंजे बियारी मसाना सकलिबा इसैनी तामिनसी Unaba fangdrabasu napaudi tahallu napaudu taraga pukina pelage ha unaba fangdrabasu napaudi tahallu napaudu taraga pukina pelage अमुक्त की हंगलपु करम ले लिहाइना नंगना आमु लाक्रबसु इनाका नंगना आमु लाक्रबसु इनाका उनबा फंग्रबसु नपाउदी ताहल्लु नपाउदु तारगा पुकिना पे लगे
ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯂꯒ ꯂꯝꯍꯦꯟꯕꯤꯗꯤ ꯑꯣꯏꯔꯤꯕꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤꯗꯤ ꯏꯔꯥꯡ ꯄꯨꯕꯤ ꯅꯍꯥꯛꯁꯦ ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯂꯒ ꯂꯝꯍꯦꯟꯕꯤꯗꯤ ꯑꯣꯏꯔꯤꯕꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤꯗꯤ ꯏꯔꯥꯡ ꯄꯨꯕꯤ ꯅꯍꯥꯛꯁꯦ ꯀꯜꯂꯛꯄ ꯀꯌꯥꯒꯤꯅ ꯃꯤꯊꯥꯐꯝꯁꯨ ꯑꯣꯏꯔꯤꯅꯦ ꯑꯩꯒꯤꯁꯨ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ उनबा फंग्रबसु नपाउदी ताहल्लु नपाउदु तारगा पुकनिन्ना पेलगे Numita inata phamli ngai nangi na tawyengi ngai hai ho de kaisu unaba numita inata phamli ngai nangi na tawyengi ngai hai ho de Satrava matungdadi laitapam khanghande kaidau ngai lakani haina su hanghaude unava phangrabasu napaudi tahallu napaudu taraga pukna pelage अमुक्त दिहंगको करम ले लिहायना नन्ना आमो लाक्रबसु इनाता नन्ना आमो लाक्रबसु इनाता उनबा फंग्रबसु हेलो हेलो ताजरे इसागी मिंगलेफम हाइबियु थवान दे क्या बे तराम नोक्सरी करम बैसे खंबी गदोरी ngасidi पोंग सुलाव ना हांग लगे नयु माइके पांगलो तो गोसे दे अदु जाते yamna fazaba isai ni प्रीति यमनांगे मयक्ता प्रीति मसामकना सक्सबा इसai ni ado hojik sibu kari kari hoda birige पी सारगे सुम लग्जरी kari phino sabiri sibo अने मैं नाइबी अंगांगी मसादो दुसा ado phi sa sa ne isai tabi ningduna khanbirak boiram gani khanjai ang mani tabi ning ba happy gada bara happyo डायमंड लिजियो ताई मियांगा ताजेरगे थागचरी अदुदी इसागी खोंजेल दगी मतेक अमतंग सक्तोक तो न मयाम द तहन बगी खुदोंग चाबगादी लेगद्रो मथंग दोइनी सेक्चरगे थागचरी अदुदी सैसकपीदगी अमुक तामिनसी प्रीति युमनांगी मयक्ता प्रीति युमना मसामकना सक्सरीबा इसैनी थोंगसुलाउना हांगलगी असम सेओरबे इसै खुदो तमजरी तामिनसी Lady nang bulab na do, lay na rasu,
kay pang nagmula na laybalang linda Chaknay naghado Lumabaso Layti ng bulam na doon Lay na raso Hamoy kay Maria Maliram ni Puwarida Upiba Mahag na sumibiki Adungay gi Chakyom yoyong Inay chamin na baywari so Chaknay ikado Mathangi caller amok lokhotjage. Hello. Hello. Tazare. Isage ming laifam habiyo. Good evening, ma'am. Evening. Dagi po sa akin rakbam. Taram noksari thorom sida call tawduna saruga abirakpa. Karam beisai khanbi gadori ngasidi. Surjit nomai the am sapot bidati e khalla bado taza ge ma'am. Yamna phajaba isai ni khanbirakliba ado kaido biramino hojiksibo. Sum isai khandagi call try taramani ma'am. Isai khanbirakpaneba sum leiraga. Thakachari. Ado isai tabining ba happy gadabra. Aw che moni de ga tawjarge. Didi kay tawbirakpa. Puspa Khundrak pham akhoi lifestyle ki listener sing gi marakta yama thawai ba listener amakhakni thagachari Puspa ado isai se mati amatang khudol tambiramudana mayam punna taminana ba Haire ke mati am tangang ngamari. hai bai taba mayam tahanse mati am khudol tawiramu Di bai tige khab iral hana taglamu Nachinte na chayramu irali khana khangjage. Ye sila sanjage. ado Puspa isai se am khoidana khanbira e hai batare ado isai se bidai ga bibiram baga yaubro Mere de sum sai phajawai. isai mo exit phajabagini hai batare ne ko khanbirakli se ado di mayam puna muktamina se yamna phajaba isai makhaksu khanbiraklabanina Saisakpadagi oina taminarasi Surjit Nomai themgi khonjelda saklibe isaini bitai pige khallaba asomna seoribe isai khudol tamjari taminasi Please give me a chance. I should come home. So when I was angry, I should know this with my papa and my boy. Shankar, it's over. Hujud maduhi matamda. Shankar. Ayi no buwa hek. Iskule. Bidai pige khallaba. Bidai pige khallaba. Iral hana taglamu. Sinte na chairanu. Iral ni khana khanja. Bidai pige khallaba. Iral hana taglamu. Sinte na chairanu. Iral ni khana khanja. Hello. Hello. Tanya ako ni Kaya. Phone si Tokre. Ini phone daw din na switch off lang. Ay sabay yan natin. Ay nalakala ba? Phone tawag ko ba? Ay maduhi ako. Okay. Try to understand. I will do it. liba asoi batanja ngairiba tangi thamoi kan mali nungsi masa khangmande thong khuding liba asoi batanja ngairiba Thamoy kan mali nungsi masa khangmande dai pige khallaba
सादुना मिराइबदी तुम्बारा विदाई पिगे खल्लाबा विदाई पिगे खल्लाबा मिराल हाना तागलन सिंपिन चैरनु मिराल निखना खांजगे हेलो हेलो नंगिलो माहियो सोइतेको सोइजु पुसिदे रोबोट लोइको isay sige marak that na break amatang laujage. pada Hunger Marchers Day gi thoram emsu na sinjaduna pangthokadawi haiba numit asiga mari lenana Imphal East District Committee emsu na sinjaduna essay competition amakal online gi khutangda pangthoksagani Manipur khunai gi tunggi hogalakliba mirol singda chaglam khongchat asi karigidamakta pangthoklibano haibagi pandamda MSU Imphal East District Committee na Hunger Marchers Day it's significant in today's Manipur hariba theme asida state level online essay competition ama lakliba August ki tang kumathoi da pangthoksagani. The last date of registration will be 19th of August. So on behalf of MSU, all those who are interested in this competition are requested to send their registrations on time. Competition asigi registration gi aro dumi lakliba August ki tarikh 18 numit asido oisagani. Hariba competition asida saruk yabining masingna makhada piriba contact number 9366635319 amasung 8415804505 hariba contact number asida contact tobiduna akuba maron kinama kambinaba nisingjari competition asida ahamba mana kambiraba mahiroi aduda 5000 galwinana momentum plus certificate aduga anishiba mana kambiraba mahiroi adudana 3000 galwinana momentum plus certificate aduga abungsba mana kambiraba mahiroi adudana 2000 galwinana momentum plus certificate loinana consolation prize mga competition asigo lewang yang bumbana sarulani na makumpaba competition mga ohingi ay na sindalang juriba MSU Imphal District Committee ki makidegi o dabole na ita competition lokot jagadori ba caller sina ngasigi halo tabining ba live morning program gi aroi ba caller oijage lokot jage hello 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 tajare isagi ming laifam haibiyo good afternoon ma'am ai samaj mi jumle ma bisheshoni taram noksari sir ngasigi hello tabining bagi thoro masida karam bai sai khanbi gadori sir gi film haifam khanggi dagi gan sesapana nababon kenoga Andlagosan ga sei hobu parengna nang kan nuksi to sei da tajagi yamna fajabe sei ne khanbiragli bai sei ase ngasi gi aroi bai sei soire yam fajabam su khanbire sir na do sir kai do birmi na hojik sibo summa kama tabining ba live taram bane for YouTube ta tara thagachari thorom tabi habirakpa ado isai se kana kana tahan gani tabining ba happy ga do baragadi happy sei tabining ba khoi manaba phawok chawdagi ranjan ga pasan ga adigi hausa henagi somen ga daga YouTube live chat live punima da digi tawjara thagachari ado isai se sargi khonjal dagi mat emtang tahan biramudana mayamda caller se ngasina aroi basu oirabanina matem da tawon dagi rangi mayamgi tawiramu hobiro adudi nang ka nungsiye loi bising sang sakhi tam se do lojara ni thagachari adudi sai khudol tamjaraklage haifam khangde hariba film sidagi nabogol keno amadi albina golsalani puna sakminariba isaini nangta nungsiye
Laisem Batakalamagi Mayakta, Nababok Kano Masamang music pipiduna, Sakli Basaini, Kudolgi Aroy Boyna, Kudotam Jeri, Mayam Punamu, Taminasi. Nang kanung siye, nang kanung
ꯇꯥꯍꯟꯖꯈꯤꯕ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯃꯣꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯃꯗꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯗꯨꯅ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯊꯧꯔꯝꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡꯅꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯕꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯜꯂꯛꯂꯦ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯑꯅꯧꯕ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯅ ꯈꯨꯔꯨꯝꯖꯔꯤ उनबा फंग्रबसु नपाउदी ताहल्लु नपाउदो तारगा